Miyamna Yamna Pamna Yenaba Laknariba Marjing Polo Statue sakhiba Artist Th.Tulachandra Haujisu leingakki maikeidagi mateng amatta fangdana leiri. Nomagi suraga chajaba imung oibana statue sanabagi senfam asina mahaki sentok lambi kharada oirabasu mateng oigani haibagi thajaba thamkibani. Adubu laibak thibari chahi ama herakla fauba leingakki maikeidagi mateng amatta fangdri hari. Hiram asigi matangda ELITETV gi video journalist lawyer chungkham amadi reporter sana hemamdagi report ama. Masida masak nairaba masak khanglaba artist kaya ama khutsa hairaba artist amadi art ki lamda khongdaraklaba sakhanglaba artist kaya ama leikre mamangda so khoigi senior artist phawraba thangal general ki mitam sakiba tongan ba ahaloiraba artist kaya ama leikraba thokraba matungda hoji machintum khalakliba inau naurakliba hena miyamna su sakhangnaraklliba tongan ba sculpture macha khoigi mitam amadi khutsa gi haiba handicraft ki pochai kaya ama sakraba miyam hena sakhanglaba ikai khumnabada matik sucharaba khoigi chahi am nauriba artist koi sagol kangjai gi mitam sakiba hojikna Manipuri Polo Statue haina miyam na sakhangnariba artist aduga koi hojik ma ki mayum maduda lengshil laktuna koi ma ka unajabagi tanja adu lawjage mayam puna hojik mideng taminasi ma kari phibam da laiba madi kari sakiba yam interesting oiba wari watai du sanabagi tanja adu lawjage mayam puna mideng taminasi lengshil se koi Tulachandra gi yumda hojik Four, five, my car put timing high that I'm going to some when I could like come sanaba or the gay some baba when I got cookie Robodon Puzadaga, San Mesa, then a cut for timing the Urapodagi some kuju angan in a sanaba, that's some sanaba same saba or they some isazikitan yam kan natrazo same ba the me out the kugi Bazadaga high tara Bazadaga Sempuga Yolombaga over or the gay. Odagi uraga yumdaga naibak ki piaga sum sabagi sum horpagi interest khara haitare ko adumai torwa khara sum horke adum matungda khatang maroina ina sigi line ta pura lakhibagi tangkak amadi aija han makta da kugi aija craft handicraft gi di hore ko aina pugi prompa ta laiba cluster type of training center haiba the doll and toys ki diploma hai tare sahi amagi oiba training ai phangjagi oja Mahindro Sarama Khungman gi oja mahaki makhada ai my training yaugi atu matungda ai yaur matungda gi training lor matungda ai Imphal Art College da mo ai je graduation chigi art chigi lambi da hai tare lambi oina oja na sumaina kai to biduna sumaina jaga sabidi artist habidi art ki oiba college ma laisida nang pam tar di ida changon haibadagi aiju agi pongning jina sum pamjabu oibani na ko sumai taraga ai art college da change art college da graduation 2014 da graduate lore kuki aina loriba subject is sculpture hai tare ko muti gumba saba sigi sculpture department da aina ai diploma kano loisala graduate lor matung da MA master jina kuki Tripura University Tripura University IMA 2016 da loisanjare kuigi si saba na misi inauguration numitse inauguration numitsa honorable chaji lai amisana mo inauguration to matamjida roina ku artist ke je loimak lao odagi artist natna akoi thawak suba mayam loimak lao na kuigi laale kawwe ko aji yaw isada hoi photo ai leiba ko kanda kuigi kitang kuigi moi ku injina kam guna bati na huren artist oina nang kautrokani huren thok na ready to lairon haibire aduga sondana kuigi function to matamjida kuigi sum maming kauthokodi lai na sum function do inaugurate torame ami saje lame ori sem biran yawe ko abong biran ju yawe aduga sum sanga bugi mui present habe tor matunga sum phone selfie sum kamna ra sum kono loisan greba adu thuna sum han greba
maming hadi si kanana sari no habagi maming Kaimta takpihidre. karimda takpihidre adugi dang pungning da aise asu wana saro base ai habidi pisa ngakta juna taw ko ki taw da sum taw je ai awa ba so wagi base kitang no ju maming duna ju awa ba punu kok to ni khanjara mune ba adugi kitang ai pungning da nusi ba kitang phaugi Thawai hakchang yauna iramdam damaktani ireibaki damaktani haina kathokpa maga lunena Tulachandra hobudagina loiba phau thawai hakchang yauna mapam du leiraga mitamasi saba loishinkibani masida natana koi Tulachandra hairiba mapam asisu laigi mapam ama oibana ibudo marjingbu khuramjaduna mahaki charamba mamangda charamliba sanga samna hairabada koi dum yen nung charam lagasu koi hairiba mitamasi saba horakpadagidi magta masida kari soikigadage haibagi ishorgi mapamnina nungnangba nungaitaba magalunina mahaki chinjaga sisu ngasi fauba aduma kaktuna hajik fauba aduma achamba charaga leiri masi hairiba mafam asi mahaki poknafam lamdam pungdongbam awang lekai hairiba mafam asi su khoi hojik hojik May 3 dagi thoglakliba English ani ga kungo humdoi ki May 3 dagi thoglakliba lan asiga thokliba koi community ani gi marakta thokliba lan asina su yam naknaba mafam amasu oiriba mafam ani pungdongbam sidagi khara haidaraga koi thamna popi sana sabi adumak leirabani mafam asida leita laira imung asida su awana nongmagi suraga talaga chajariba imung amasu oibanina leingakki maikeidagi koi mateng kharadabu oirasu phanglagadi haidana koi leingakki pukningsu Tulachandra amadi maki imung manunggi maikeidagi leingakki pukning chingsilakli Manipur iramdamasigi miyoising khaktanatana tongan tongan ba state tongan tongan ba country gi miyoisingna hairiba sagol kangjagi mitamasi masak khangnarabani miyamna pamnaba ma oiraklibani maramaduna akoigi leiriba paliba leingak asinasu koi hairiba sagol